ABDULLAH meeshi matangda Manipur Chief Minister MMWO JSC atei CSO sing amadi leikaigi luchingbashinga famminnaduna ngasi yanaba ama purakkhre loinana JSC na hanna laothokhiba me tang 13 hougadaba pung 94 Manipur General Strike adusu Handokhre Leikhidraba KM ABDULLAH Imung manung meeoi amada chanaba government ki thabak ama piba case asigi charge sheet thangatuna meeshi asida chanaba meeoi khudingmak fagatuna chairak piba amadi mihat asida mapung oiba culprit sing ahakpa chairak piba haiba JSC gi dabi sing Chief Minister na khanaragani haibagi thazab pirakkhre hairi victim ki leiriba family ki any kind of grievances lakwa matamne any information lakwa matamda madu pudak da madu sap tongna madu gi wafam du honorable CM na madu gi ayaba pibi baga loinana respected SP da direction 5th tawraga responsibility fixed dogre loinana thajaba pibi kre makha tarakda JSC ki maikai dagi masigi hiram siga mari leinana hayeng gi pung manga dagi akoi chathagani haina tawba strike to madu follow up tawbagi wafam honorable chief minister da thajaba pibi rame loinana makhal amatagi strike akoi suspend tawnana ba madu gi wafam so akoi thajaba siram Suksoi soidana ABDULLAH ki justice within 3 months ki manung da suksoi soidana phangan gani haibagi achauba thajaba ma pirakpaga loinana aikoina JSC ki side tagi adugumba ban laothokhiba 48 hours ki bannado akoi matam khara bannado postpone tawre aduga loinana akoi dead body lauraga ma ki tawwe aba thabak thoram punamak tawragani haibagi miyamda ma ki mathau mangamda Poloibada amadi jana mazda miyam punna saruk yaminaraga ABDULLAH ki justice punna phangminasi loinana Manipur da sigumba thodok mathok ama phawbal leitana asumba justice do handaki khongpham sidagi punamak lepinarasi